Haingang Block Congress Committee na sinduna Haingang minority leaders singi oiba mifam amang si pangthokre. BJP na luchingba Center amadi state laingakta Muslim community gi oiba minister amata haptaba si community asibu miraibani ikaiba pibani. BJP da Muslim community na vote piba taragadi Muslim oina hingdabana hena fai haina Manipur Pradesh Congress Committee gi General Secretary P. Sarachandra na fongdokre. Ngasi Haingang Kendra gi manung channa kairang Muslim da Haingang minority leaders singi oiba mifam ama pangthokhiba aduga mari leinana MPCC gi General Secretary P. Sarachandran hai Congress na luchingba Center amadi state ta laingak leiba matamda Center the Union Minister amadi state laingak ta shu Minister from piduna community asigi oiba chawkha thaurangi oiba thabak thauram sing akhanana khananaba hapke adubu BJP na luchingba Center amadi state government asida Muslim community gi mihut amatta Union Minister amadi State Minister gi fam amata pi khide yaw khide State asida PR loiraga nauba BJP gi lainga kama lakpa matamda tangkhul amadi kuki gi luchingba mihut anida State Cabinet Minister fam pi khi miyam da Muslim gi mihut ama Cabinet Minister oina happy yu hai khiba matamda tabi khide BJP gi wakhalon da Bharat ashi Hindu rajya ama oina na basembani atopa community singbun hat ke haibani Manipur State ki oina lamdam asida lairiba maitai Muslim community singna chahi taret khuntakpa yauna lamdam asigi puwari ki thengkhang kayada laurakpa thaudang aikhoina kaufam thokte Muslim community ki miyoi singsu chap manana chawkhatpagi khudongchaba sing fangfam thoi haina phongdokhi नरेंद्र मोदी ने शासन तौरीबा भारत की बीजेपी सरकार से मुस्लिम अमत मिनिस्टर याव दिए अमत पुथोपिरो अदुग यामना लेखरबा मुस्लिम कम्युनिटी जिबु सुग्यांग यंगबीदना मंत्री अमा भावदु हुजिग हफ्ते टिकट पियो लारिक कयादा हंगबियो मणिपुर सु बीजेपी की शासन सिगिमा मांगद लेरंबा कांग्रेस शासन मतमदा हपीरमे मिनिस्टर कया मुस्लिम दगे मणिपुर की मुस्लिम कम्युनिटीज मयाम जिबु चौखट खोंथांग पुखनबगी दमकता अवार्ड अपाजिबु नैननबगी दमकता मुस्लिम कया मिनिस्टर द हापतुना मणिपुर सरकार चलाइबगी मिनिस्टर द यावरमे काउंसिल ऑफ मिनिस्टर द कैबिनेट थममेबा बीजेपी सरकार द हौजे मणिपुर द नुसिरबा मुस्लिम दगी कना मिनिस्टर यावगे मिनिस्टर अंबो यावदे